mayam puno ko khuram jari ai Hijam Rajen ai gi oida family ba inau Dr. Seram Rajesh lagliba June gi tara manga da koi Meetei People Convention ama JNU da pangthok che na ko sin langjari convention asida koi gi DMCC na sinjabni DMCC Delhi Meetei Coordinating Committee na sinjabni convention asida Delhi gi nakta lebiriba oijeta ahibidi Delhi NCR da lebiriba natraga mapanda gi lei Manipur khang Assam Tripura Bangladesh Myanmar yawi baya basing soidam ki yawi convention asi Meetei People Convention ni DMCC na organize to ni Delhi da akoi gi socio political amadi economical koi foundation namakak maru hulamchi haiduna convention ase sinjabni mayam puno aigi thajaba lei soidam ki convention asida mayam gi lanai gi oiba wafam natana Meitei gi oiba koi furup amagi oiba adu khanbiraga convention ase soidam ki yawbi gi ne mayam da thajaba thamjari thagachari makha tajarakpada aina mayamda haijaning muse akoina convention si kari gi silibano ado conventions da koi kari tawgodoino haibe matang du mayamdang tang tentang na haijage aikoi Assam da leiba Meitei sing Bangladesh da leiba or Tripura da Nagaland da or even Burma da leiba Meitei mayam sing asi Manipur da leiba akoi mayam sing je pula kanda aikoi gi Meitei sing asi gi leiba economic social political aduga aikoi gi leiba land relationship mayam sing asi akoi punna khanamina bagi mathau taba aduga akoi karam hiramda akoi kari tawmino mathau tage haibidugi yamna kupna khanna naina ba aduga warit mayam ama lomina kanda akoi tungi mirol gi damakta akoi gi haiba community sing asina leiba lamdam mayam sing asida isda akoi na karamba mongda punsirol le hingmina sige haibidugi matangda warit lomina gadawani masigi warit loba seisda akoi Delhi da leibiriba akoi akhang hairaba oza lai guru murup mapang aduga akoi haiba programs da yawi akoi convention asida yawinaraga taminaraga phaminaraga yawbiningiba kudimak saruk yabiyu haidna akoi mayamda paujinjari ado program si akoi pung 10 dagi haujagadabani aduga pung 3 fauba akoi tawjagani aduga masesida akoi tongan ba hiramda akoi mayam amasu khanajagani aduga masigi convention asigi saruk amoinasu akoi gi madlauna laiba angangsing nahasing satrasing asigi makoi cultural activities mayam ama program mayam ama makoi gi platform ama akoi community gi cultural program sing asi makoi da sahanba aduga oza sing nasu madugi posi tamaga hojik vacation manung sidasu program tawingba mayam sing asigi kamdongna sagadagi haibugi potusu taw yaujadori aduna akoi mafam se leibiriba Delhi da leiba parents sing yum da thoktaba vacation manung da thokpidaba leigasu akoi isa isu sing aduga angang sing asigi makoi na karamba talent ta karamba program da karamba cultural program da makoi na kai tawge haibudo ngamga haibudo mayam da madu tahonsi haibo sing haijari madu da natana aikoi tongan ba field da leikhaba Meitei gi khang hairaba leiba mayam sing asi makoi bu appreciation tawba makoi bu encourage tawba aduga makoi gi field da fauriba mayam sing asi bo aikoi na appreciate tawba gi thorumsu haiba ko makoi one day convention sigi manung da yaujagani aduna aikoi gi ngasi bauta aikoi haiba community gi service tawriba mayam sing asi ko acknowledge tawjagani haiba wafamsi haijabagoloina akoi masesda akoi Delhi da natana Manipur da su akoi oja sing lakpigani aduga maroina akoi ni special guest oina akoi gi social activist oiba actors oiba artists oiba DMCC gi ngasi wokta tawiba protest kaya sesda achauba akoi mayam gi campaign tawda saruk yabiriba daita lobiriba akoi mayam na khangnariba oja Sarananda isai akoi oja hamom mahak masamak akoi na baton tawjaba matamda mahaksu yaubigani handak tisoidana yaugani mamang da yaubung ambidragasu haidana akoida yaubigadori aduga mahakna su relief camp da kaya da satana akoi yam kana stress from oiba matamda akoi chatlaga akoi leiba relief camp gi IDP sing adugi ngahak nungaiba mikup mayam o pira kan hingning bai wakhal na chingba pino mo khona bada achoba thodang lang pibo jani
aduga akhoi ngasi wokta protest tawpa matamda ahanba akhoi social media da miyamda reach out tawno honabada yamna daita lowiba oja social akhoi oja sadan da su yaubigani aduga atopa oja sing akhoi hiram da khanga hairaba akhoi gi oja kaya amasu akhoi invite tawra kanda akhoi punna utang wakhan tingjanara kanda akhoi kaido sige haibagi yamna arupa khana nainaba aduga warep nominabagi adumba thauramni masida akhoi mayam yaubiu yauminasi hai wafam siga loinana video sibu tabiriba any Meitei amane hekta haiba convention singda akhoi karam kamba warep lominaba mathau tage haiba suggestion pibininga leita gadi madu akhoi DMCC da madugi pawdo haibiu aduga madugi warep singa do akhoi soidana hamina nabo honaminasi hai wafam je haijabo loinana mayam pro mukana kurumjari aduga mayam punamak masigi posi yaubina naba haijari aduga kamdongna yaubadage kamaina yaubadage haibigi matangda akhoi program asi sinba seat capacity su akhoi akaknabo oibunina akhoi satra sing gadagi akhoi family aduga family oina leitaba akhoi individual thawak tawriba sing asigi akhoi registration gi mongda amaka structure khara semjari maramdi laiba mayam sing si sana wathangna breakfast ka ke mayam du su singa dawa aduga akhoi igadoriba booklet mayam phonggodoriba booklet sing adugi printed copies mayam du su leigadorinina koi registration amaka online da tawjagani satra singina registration oina akoi gi magi donation haiba tare akoi isai chaba thakpa maru sinba lakbadugi expenditure mayam sing du oiminana bagi satra singina 100 rupees register token tawjagani aduga thabak tawba single family oina leiba imung family laoidabu oiragana 299 rupees admaina tawbigani aduga family oina lakbigadoba singina akoi 499 haidana sumaina category ahum thongna khaijari haiba asi akoi January akoi June gi tang 12 boki manungda haiba registration process si lotion jagani maramdi lakador mi mayam sing do confirm tor mi sing do da sinba langba changadabnina masigi tagai phadana handaki akoina registration process si tawjagadabani masida mayam yawigadab sing ado online gi through the register tawiu hai wafam siga loinana mayamda akoi numisi daisida book token birakanda akoi punna akoi phaminaraga akoi fazana tina taknaba akoi fana akoi warep kya lominasi haidana mayamda amkana kurumjari mayam puno mo thagachari ai supplement amtang tok joge Delhi NCR sida Assam dagi Tripura dagi Manipur dagi Meitei yamna yum khunda duna yum sa duna masa masa gi property longna duna lei singasi punchilaga we are one amasung belonging sense of belonging adu mayamda akoi lagliba anoba akoi gi lakadulba akoi gi next generation da legacy si pass to minasi ana koi masi lanai goiba thoram natamina akoi mayam punminaraga masi tanaminasi akoi DMCC khakta gi nate nami atopa kanagumba magi su koi lanai thabak nate aduna akoi mayam punna phaminaraga masi Janing to minerba target di madugi asimba result adu swade ki lakani na kali mayam punmog lakyu Delhi NCR da even Jaipur phawda sumite yamna yum masala na gi yum saduna leina re haina tai kari na hidi amukhanna koi ningda hangani habse thajabasu wala apni na de mafam masida ai gi culture ai gi inat asi muttanaba kamai to na maintain to kani habdo atu khakta natna ai gi sense of belonging and being a Meitei we are one haibagi message adu paujel adu mayamda piminasi ai tomtana pigadau nate mayam punmo pumin apun mana yai fare thank you